मथंगी नुमितनी राजेना ममा इचादा होगट्रिबा मेमथोई बिरांग इ हौरई होगट्रि हेक तुमजगी सनोमै पाबो इचासे कयाम कुइना नुसिगी फिबम सिदा लैदुइसिबो आई हिंबा ngamaktreदा राजेना मेमथोइबु थेमजिनबिरमी तोसे कुइरोरै इचासे फरदौने मपा आइना ngasi हिंग्लिबसे इचा खकिने मेमथोइना आई खांबा यामना वाई मै पाबो इचा से ममा आई की इथादकी सितोकपिकिनुको राजेना होइसे तोबा मेमथोइना हे ईश्वर बुंगो इचा की थवाइददी कनबियुको मेमथोइ हेंथोइबदा येंगी मचाना निंगाइदना तुमलिबा मतौदु पेने येंजेरी हेंथोइबगी मंगदनी बेमा उखोंग अमगी मखादनी तुमिना हिक हिक तौदुना कपलगा लेरिबा हेंथोइबना कनानो थेंगलबा एहिंगसिदा कपिसना हाइदुना चंगसिंदुना येंगी अदुगा लावी कनानो अदा लेरिदुबो मीरो लाइरो बेमा कैमता खुमदे मागे कफम थोपा अदुमा कपी हेंथोइबा बेमगी मनाक्ता असुम चंगली बेमा कपदी सुंगलेप लेपते हेंथोइबा मनाक यौरदुना कनानो नंबा बेमा ममाइदु नोंखलाई अदुगा अमुक नोंथखिदुना निंगमदना कप्पा हौरई हेंथोइबा उरे बेमगी सक्तो अदुक ममलबा अहिंगी अमंबा मरक्तुदा मागी फजबदो हलमद्रि अदुबु यामना वानदी उररे अदुगा असुमना हाइरई बेमा कप्पी अदुमक खुमक्ते हेंथोइबना कईगिनो नंगना अहिंगसिदा तुमिना कना याउदबि लाक्लगा कपिसे कनाना कईदोरागे हायो अइंगोंदा बेमा हंतक्ति ममाइदु नोंखली अदुगा असुमना हाइरई ngairambane nangbu lakpa ngasi fawba aina adubu nangde amuk fawba tabi khidre aigi tengtha kolse aina kaplibasidi nangbu lakpa gi haraubagi kapane phare nang lei hawro ai amuk chelage kaure aibu haiduna bema chetpa hawi henthoi-bana ngaikhuo aisu nangi na tung ilake bema warauba amaga loinana yenglami aduga adumak chetkhri henthoi-bana bema ngaikhuo haiduna kanna lawi taibang fauna lawi bema ngaikho kaiduna nangna ai thado maga cheki tawri do ba memthoi pakhatna ibunga kaidorage moi babong rajena icha kaidore habano henthoi-ba humangna pumlup lupi aduga mamit pangthori o mang oire ko memthoi-na icha kaidore habano henthoi-ba mamagi makhutu tapna pai aduga ma memthoi-na ayo icha na apambado henthoi-bana bemado aigi mangdu yamna wana lerame ayeng bangamdiye ma ai mabu yamna uninge adubo aigi fibam si uraga mana kari oiba memthoi-na kaidagino ima ichagi dama makhong ko laga haijege ichagi manakta ai haklak biyo haiduna haijaruge henthoi-bana ma hairuno mana kapado ai yeng bangamoye adubo aigi mangduna takpadi masigrap sala adugi oiramni mana aigi khongul daraktrese aishu magi manakta chalage haiduna fuk hawgli memthoi-na kaidano ibungo nambu kaidano henthoi-ba angaubagum aishu magi manakta chalage ma haiduna kagi thongnaududa hangtoi chongdarege matagum tanjaduda lansnana itaw haiduna khangkau kaurai henthoi-ba
yengthori aduga nokfet tori eh bhai ai chalage tawne lunch na chen chelaktuna konjeli karino bhai nana khali wakan chibu adumaina tawno phate hen thoi bana bhai mana aibu yamna wana ngairam gani ye aigi ngasi gi mangdo ubada mana aingoda warong na yengba mit yengdo aina karamna nungaina leitoino ai waye ngasi di khangpham khangdana mana aigi anaba se amu khangradi kamaida toba haiduna thamoi sokna kapi bye ai sigi bane hena parabane ayamna ware mana aina ngai ko haina khamba phawa warong ni ngamaga chatkibudo lunch nana kemta tawri bye se ngai hak hip se hen thoi bana bye ai hip ningdre ai hingbagi mahau yaudraba aibu karino noina phari se noina phana lotke khalaba su bhai ai khange ai kidney ani mak yarak traba mi ne masida aina kari khalam gani kari phoram gani noi khangbra lunch na atuki matik nungai tre bhai ai khoi myam lai sidi nang awa bawa khando khanjan gano mem thoina ibunga nang imagi kaimta khandrabo ha rajen ningam dana ibunga ipabu kari hayo haibano ipa yeng bangam trene mem thoi kapna lunch na bem haise kana do ima da seng hayo icha se magi wakhanda ayamba angau ba haibado oirabane chak phange nari ba matak sida chaw thau haibasu yatre ima da seng na ware mangonda ai makhong kolaga hayo so haijarurage icha ba matam khara nokhan biyo haina ni jaruge lunch nana ima mem thoina icha na imang maksida kaisum tawramdana khudak na silaga asiba amagum pangkhak oigi base mama ai gi thamoi da kari phoram gani ai icha gi ma tawji yengba gamdi e hen thoi bana ima ai shoron be yam na wae bai ayam wae rajena doctor haiduna koi lauri mem thoi machagi mataudu yengba ngamdana mamaiduna kanromda onthorei hey sorry buwa aida kara thuna loksan biro ba asumna kayam koina ichagi matausi henglaga lei toino aibo aigi ichagi laibak se onthona ningam khidreda kho ai oina ichagi maut ai oina loksan biro lunch nana bye se phamuna ngai hak hip se haiduna hipali hen thoi bana ai ware bye ayam ware mapi su tap tari lunch nana kisum tawre doctor la ani ye haina ringai tanja duda rajena doctor amaga lakminai doctor asomda doctor duna hen thoi bagi masadu high fit yengi aduga nurse tuda onjelaga hidak amakap na batawse nurse tuna oi haiduna hida kapi doctor na patient gi manakta yamna langbi gano aduga amana mangonda darka yamna oirise hojik harau hanbane wakhan nungai taba ambo khanan bi gano rajena phani doctor henthoi basu hidak ki manil duna ngai hakki matung amuk tum thakre mem thoi sor asang ba ama hontoi aduga lunch na da onjin tuna lunch na kai ge ma mem thoi na be ma haibado adugi number yaubra yauradi ima ka wari sagi amta lunch nana yawe haiduna phone du puthok tuna tawi ahan ring chatpada ti pai khalakte as ima phone pairak dene mem thoina amuka dawsalo ada pairak tradi magi lefam khambra chalu se ima ga punna ai ichagi matause yengba ngamtre amuk tang di ichana harawar amu monok bodu yengninge lunch na su isuk suk thai nungai bam khangda haibda oire matawgi matawne aduga be mada hairaga kari oigani khanbada masu wakhan na mangba haibdu oire mem thoina amuka tawsalo fado pairak pra yengo lunch na haiduna tawi
ring chali bema phamung du kanna loisan ba matamni kanana phone tawre isina haiduna tanna phone du de yengi e sidi dalans nani ne haiduna okatli hello lans nana bema bemana how kai le rege thajadana call tawre ida itana ai loba la ge haire e lans na tarang amada nate adugi nate nangonda aise paw ma haidau lebane ado direct unaraga hekta haige tawne na hauji kaida leige ai lake bemana imai bema kiam lubo wano ai hostel da adum leiriye lans nana sangbro thabok cha toba to palai bro bemana thoido palai tie kaidawrake lans nana hauji lake leiramo mem thoina em ta pai hauke bunga lans nana adum chala sema ma chatri kanda ne icha gi thawai se kan biyo na amta haija hauke bemana kanano ana magi makhon dai macha gi thawai kan biyo haiduna kanadano lans nana silari se leiramo arubo wari ne aise phone da haibise haudok phom khangdreba bemana hoi haiduna phone du thamkhre wakhandana mana haidui wasina karino aduga ahanduna macha gi thawai kan biyo haiduna karino haiduna sumsum pakhalai lans nana ima chasirao itau tumi kanda mem thoina chache rajen da onsin duna moi babong ibungo se khare ing biramo rajen na hoi phajana chathoro mem thoi macha bu haifet yengam duna amuk thora i ngai hakki matung bemagi manak yaksilak tuna lans na bemada call tawi bemasu phone lak padu tar duna alo dalans na laba lans nana umlae tholo bemana hoi adum leiramuko haiduna bemasu thore i ure lans naga miyai oiribi ahan nupi amaga leiri badu bemana dalans na changslo imasu changslo lans nana changase lao ima mem thoina haiduna makoi ahumak changminar i bemana dalans na ima phamoko ai chagalo lake lans nana bema ngai ko chagalo lurano ai khoin haujik lak liba phibam se yamna lure ai galak minari bi ima se masakhang no macha gi maina ka ngawna duna nangi na fam dagi matheng pangbi haina ni bala ibane bemana kaino ai bab amata tre mem thoina ibema henthoi bado bema henthoi ba palak padu da swai laukre aduga pakhatna ai biroima da henthoi bado kai dorage lans nana ai bu karamna wafam asina ngonda tamdoino ai haifam khangtre bema chingna ba langtak na bana pura masado thakat khre hairo kai dorage amta ai gi chingna basi ko hanbiyo mem thoina ibema icha do nang da sonduna hospital gi kanung aduda asa yaudana mathanta ningba kairaba amagum leire thawai yaudrba amaga pangkhakne mama ai yengba ngamtre mabu matam khradi mama ai ga nokna hingan biyo haiduna nangonda gi bikhya oina ni balak libane bema ngakpana kam thengkre aduga tarang amada kari oina nabana mem thoina kidney ani mak yasalaktre ichagi aroiba matam haido kuitrabane ngasi hayang khangtrabane adubo nangbu khak mana nuksirabra khangde mana de mama aibu sunuksitraba male magi machindagi atei wahai thonglakidre bema khak sonduna leirare bema lansna da onjinduna dalansna asingbagiro haiduna masadu nomi lansna khubam khangda mane haiduna mapi susin thari bemana nan makai engonda haipitriba kaigiro hayo nan makai engonda dai kaimta haitriba kaigiro lansnana aisu khangthi bema masi khakta khangmane itawna angauba amagi matawgum nangbu wana ngai hori he haiduna ningamdana hikik launa kapi
Bema angaubi amaga pangkhak oire leibak tu da git fam thai aduga kappa haurai da nangna kaigino aingoda haibitriba hayo nangna aduk waba chaina duna thanda khangniba kaigino aina nangbu lana laurubane adu koiba matam se nangina pau ama phauba hairakte haiduna aina warubane aduga karino aina ngasi tariba pamse karino Mem thoina yangoi bema kapatokla ichagi manak tang haktang oirabasu nangna leibiyo haiduna na famdagi bikya oina ni balakli bane bemana ima adumna haibigano aisu magi nuksibana ngawribine kaidano mana leiribado aisu satkane haiduna fukawgali aduga mapidu daithoi dalasna chaslo asumna makhoi ahum hospital tamna lai ngihaki matung yauraduna changai bema khongthang ka du prap prap chali ningsing la ina hauna na henthoi baga maga hanba thengna kiba aduga doctor da pukhatpa henthoi bana magi da makwa jaba mayam do chatna pirang ma su sinthari lans nana bema somdalo mem thoi su chatli haiba khakni machagi matauda nungai tabaga bema gi mataudu ubaga masadu masu wakhal laina haidu oidore bema kapli kaidano yaujiba lans nana yaudore haiduna henthoi bagi leivam tana lai asum lakpada yaure henthoi bagi ka bema ure henthoi bana ningai dana hibliba adu magi maithong du ubaga bema pina thumatkre manakta kana leiri haiba phauba kaukthokre thong du hangdoktuna henthoi bagi nakanda famthai aduga son thangnana atappa khonjel da henthoi ba